Imphal-Yairipok lambi sembide haiduna lambi thinbagi Khongjang Changsinkhre All Kongba Road United Club and Organization na Ngasi Kongba saruk oina Kongba da leiba power substation dagi electric line Pung Chupna Mei Muthattuna Manipur lenga ki secretariat saruk khara yauna Imphal East District ki lenga ki loisang nungtil pung amadagi nungtil pung ahum phauba mai fangludre hairi Imphal-Yairipok lambi asigi phiba masi yamna Changsinkhre lenga ki mari leinabana athubada semjin binana bahaibada tadabadagi Haukiba July Tara Mapandagi All Kongba Road United Club and Organization na Bandauduna State Highway Asida Chatok Chasin Tauriba Miyoi Lising Kayagi Mahusagi Punshida Akaiba Pitun Laki. Haukiba July Kungamari the Khongjang Singi Mipamama Pangtoktuna Executive Engineer Ki Kutang the PWD Minister the Memorandum Mama Vishinduna Numitareni Ki Manungda Lambi SC Sembi Gani Haibigi Waroi Pungni Punipan Ki Manungda Pidak Nanaba Kangan Kibani Hairi. PWD Minister Ngasi Fauba Paukum Pirak Tabadagi Koshang Raba Khongjang Singna Kongba Power Substation Ki Mei Muthattuna Hairi. Imphal East District ki DC na order Muthattuna Electric Muthattuna Singi Mathakta Police na FIR ma lokotna ba khangan ki. Police team mama Kongba 132/33 Power Substation da chatuna Khongjang Changsinkhre singa wari sanaraba matung nungtil pung ahom chaba matamdagi electric piba amuk hauki hairi. Taudogasi Tokle Haba Pau Pangbadagi Tongzu ACK MLA Power Minister T.S. Beshojet Mapamadu Dalaktuna Yangsin Kibaga Luin in a Khongjang Singa Warisanaki. Minister Lambi AC Chamjan Binaba Chief Minister Amadi Works Minister Gatanaraga J. Sangsing Atuba Matam da Lushinaba Hotnagi Haiba Tajaba Piraki. Matamadu da PWD Minister gi phone laktuna Khongjang Singa Warisanaduna Haying Pungtara Matoi Makai Taba Matam da Minister gi Officer Residence Tamipamama Pangtoklasi Haini Yanaki. Khongjang Changsinkhre singnadi lengak natraga mari leinaba Minister na lambi asi CM lagani haiba chap chabam piraktuba phauba Khongjang handokhiroi hairi Koi Works Minister Shri Govindas Konthau jamna chu hayeng amicable solution ama porakna ba matam khara pire har kanda mapung phana tauba aduga maraksta technical amadi official oiba procedure du loisale har kanda contractor original duna phajana makha thana thabuk suwana bagi preference piraga tawnana bagi warol du hayeng kano tawrani aduna aina hajening budi kendra amagi thangna badal leiba kai MLA ama oina aina logjabar risk karino haina prajana pamba khoi hujik chat pa yadriba port hole gumba karigumba singse adum ama oro department gi oro ai chhatagi oro hayeng semani habadu mayam da commitment pijare mayam na su khitang yabire aduga lolona mayam da ina request tawjabadi local gi MLA ama oina praja mayam sida warba matam sida militar ini kogi leiba blockade torga hangaga leiba habse nungai ba thabakti natte nongju marak se da nungsa marak sida adun masi topi ro asidagi adum horaga hujitagi horaga aduga akoi soina maki akoi sarkar ga mayak tagi honorable chief minister na tharak pamiyo amam ai commitment pijarage tawdabu nong churing de kolas thabadi adabani na assembly ga lorak pamatung nungsa charak pamatung da somdana sarkar gi process dum jangsan ba loisana ba aduga nungsa charak pamatam da thabai ingang je phajana pung phana akoi gi loisale harakan da praja mayam da nungai ba all weather road ama pina na ba akoi khona jarage haibadu mafam do praja mayam da thamnab gi damta honorable chief minister na tharaga akoi mafam je laksebani Ngasi akoigi akurkogi association amasung maira paibi singna Kongba sub station da huji hojik akoi mayam changjana thomjil lisigi maramdi ngarang akoina Kongba bazar da akoi meeting tawba matamda tajagi ba resolution sing ado adugi sarkar gi maikai dagi akoi kayumba akoi response amta laktabudagi akoi makhata na ngasi se akoi Kongba sub station asida akoi thomjin jabani aduna akoigi hauji thomjinba asida akoigi makhata na akoigi government gi side tagi akoigi minister singna akoida kayumba hayang pung 12 makhai sida akoi unabagi tanja ama pibirak pase masisida akoina unarakanda karamba khongthang lokhalakadage habidu makoine akoina yengakanda kayumba sarkarna akoigi chapchaba assurance amakha 1 month oiro 1 half oiro month oiro masida chapchaba phirep ama soidana tawrani khangba tarbodi haibiba tarbodi akoi khongjang ase handokjagani kaigumba masida sarkarna hai chapchaba matamdo piba ngamdaba tarbodi akoina akoi khongjang ase makhata na amuka hena masidagi hena khongjang che changsinjanggani